이게 여행이 노스 톡드래 칠레나우생 아이기 라이프 기행 비리비 칠레나우생 이 와폼 땅에 하이제게 호제죽세 ꯑꯩꯈꯣꯏ ꯔꯥꯁꯇ ꯑꯗꯨꯝ ꯂꯩꯀꯣ ꯔꯥꯁ ꯃꯦꯗꯤꯁꯤꯇꯤꯗ ꯂꯩ ꯑꯩꯈꯣꯏ ꯌꯨꯔꯣꯞ ꯃꯅꯤꯄꯨꯔꯒꯤ ꯑꯩ ꯏꯁꯥꯃꯛ ꯍꯥꯟꯅ ꯂꯥꯛꯆꯔꯝꯃꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯑꯕ ꯀꯩꯅꯣꯁꯦ 이사막 락처럼에 아두가 아이 하나 그는 떠오르면가 윤보가 이 할라가 아이 무 락자버네 거기 유럽 머니푸르 멤버싱 떠라가 아이 와폼 땅이 찔리 나우스미 와폼다 하이저게 홉즈키 오이나디 가이노 춤바란제 캉드리비니나 아이나 탐자닝이 보 와폼마시 거기 마이테이 찔리 나우싱 아마디 마이테이 방갈리 찔리 나우싱 아니막다니 홉즈키 오이나디 아코나 춤바란제 캉드리비니나 Meitei Chalinausing amadi Meitei Pangali Chalinausing pullaga chumaran se thidominasi aduga lalami bado misak sing do adugi mathakta akhoi action lokhat minasi action lokhat minaraga akhoina tasengna harakanda lali basing do action lokhat paduna hena maru oyeba ko aduna taba akhoi masen saunagadaba akhoi masen nungaina ruidaba wahi watana chengba akhoi Facebook da social media da natagana topa platform da haitare comment da hunaba adagi akhoi masen ngangnaba masidi tawgumsi kayino di wahi hebse ngangna ragadi adum athi thiba wahi adum yorokani kayino di yorok to kaino saunari banina akhoi ngang thokiba wahi hebse akhoi khanda hawdana ngang thokibsu yawne aduna akhoi masen saunagadaba wahi wata akhoi sinnarugumsi achumara na khoi thidominaraga laliba misak singdo aduda akhoi legal gi ba akhoi logi ma chapchana magi mathakta action lokhut pi habado logi ba atuma akhoi thaminasi sigi wafam sikatani tasengna akhoi huzik dum laijagini award pa akhoi soibai chelina using award pa akhoi yengsinjagini akhoi laijari ko ado sing khotane in request tawjagada ba tasengna hakanda aigi khwaidagi naknaba community ai sa maitei ni aigi oina personal oina khwaidagi naknaba community se akhoi maitei pangal ichilinaw sing sine ko khwaidagi naknaba community se ai khangjei kuran da su yaugi ko akhoi maitei pangal ichilinaw sing gi thamoi se aduki matik chawbani ko ai khangjei ai aduki matik kuina ai majirota ai kuina ai hek aina hek gyan tarak aduki majirota kina ngasi bokta ai kiseng haga dia dum leiseraga lakpani aduna ai khangje hi chelinaw singi thamoi ngahaki sauning bodo phathabiyu akhoi phathaminaraga akhoi masen tanaminaraga achumarando punna thidok minasi thamoi de nungai tabsu phaujei adu chelinaw sing akhoi masel phadaminaraga akhoi kena tonasi si aigi yumda asibe yoragasu ai dum waraugani sauningani ko ai pendaba mayam ama leineba ado ngahaki ngangthoknagiba wahi habase yamna lubaninane adunane in haijarise akhoi masena thiba wahi wata hainagumsi amana hairaso amana hanaba chumaran thidominaba tawsi haiduna akhoi masen phadhamina seba akhoi laimina siji laiminarini hayeng siraga supunna sigi ireiba iramdam sida punna simina doini akhoi gi mongphomdo ireiba iramdam sida oidoineba aduna simunna khandhamina seba thank you so much ai battery su am yaw de matang sida lotion jarage aduga khoi dum laigini to aina khuji haijagi bido tasengna ne akhoi masen nungai na roida bo wahi wata do ang sidna ginu se please akhoi gyan tamina se aduga ai kenom ta haijagi ba kamen na mala e haidana ne hekta su ichalinaw sing pingat pigano ba kaino de kamen se fake account da saraga ne akhoi masen khanana ba kamen thawingi taw kamen taw su yawri bane adunane akhona khandhamina kise habese aduna animak ichili naw animak tane in hajarise
ꯑꯗꯨꯅ ꯈꯤꯇꯪ ꯈꯟꯊꯃꯤꯟꯅꯁꯤꯀꯣ ꯀꯩꯒꯤꯅꯣꯗꯤ ꯍꯧꯖꯤꯛꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯠꯅꯔꯒꯅꯦ ꯌꯦꯡꯗꯧꯒꯤ ꯂꯩꯕ ꯀꯣꯡꯒꯥꯏ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯅ ꯊꯑꯣꯏꯒꯤ ꯆꯥꯟꯁ ꯂꯧꯔꯒ ꯐꯦꯛ ꯑꯦꯀꯥꯎꯟ ꯍꯥꯡꯉꯒ ꯐꯣꯇꯣ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯑꯁꯦꯡꯕ ꯑꯦꯀꯥꯎꯟ ꯃꯥꯜꯍꯜꯂꯒ ꯊꯑꯣꯏꯒꯤ ꯀꯃꯦꯟ ꯑꯊꯤꯕ ꯄꯤꯕꯁꯨ ꯌꯥꯎꯔꯤꯕ ꯑꯗꯣ ꯁꯤ ꯈꯪꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯃꯤꯟꯅꯁꯦꯕꯀꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯥꯎꯅꯒꯨꯝꯁꯦ ꯑꯩꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ